Online Manipur YouTube channel swing bir ba mayam pum nang pom kan taram luxury han badem na marui ba pawam abde thamjage trong law bidang arang degi ngasi yu phawa ku ki sing na nung mai kapsi laktuna landara kre Moirang police station ki manung chana leiba trong law bi maning to ki kulai pai ba sing na sing thak tagi akan ba bong de attack sa thar kre hairi sa thar ki ba attack aduna maram oira ka mafam adu kunja sing mi pai na kre ku ki kulai pai ba sing na sa thar ki ba nung mai kapsi lakpagi attack adu trong law bi maning high canon de leiba sikh regiment gi kangbu na nung mai round kaya kap tuna tan khai kre hairi thaudu ga sing arang num dang pung taret ka makai rom tarak pa dwai degi hauna malpui tampak amadi Laika mol sanghai na khang na ba kukina nam ta ba sing thake khul ani degi kum tharak lagi attack adu sa taba horaki bani hai na mafam adu gi khunja sing dura pung doraki attack adu ahing supa ngahek kaplam laba matung ngasi ayu angan bada akan ba mong da nongwai kaplak pa degi thabuk adu makhasa tharaki bani hairi tronglawbi maning high canon manak duty ta aduna leiba commando gi team amadi moirang police personnel sing na mafam adu da sangi haibada high canon de leiriba sikh regiment na makoi changbagi order leite haiduna changhan ki de hairi tronglawbi khunja sing na makha taraduna hai kuki kulai paibis na nongmai kapsi lakpagi sang asum hengkalakpadagi sikh regiment ki kangbu aduna camper gari thousand duna nongmai kap tuna tan khai kibagi mawong mali kuki sing na sathara kiba nongmai kapsi lakpagi thaudok adu da laikai adu da leiba lairen mayum mangol ko mioi ama gi yum kupliba jingkha mathakta nongmai maru ani faujil lakpagi mafam leirami loinga mafam adu gi atopa yum khargi ingkhol gi koi bada khaba jingkha sing da su nongmai maruna faudok tuna chatkibagi mafam kaya su leiram ki hairi adubu thaudok adu da sokapan yaw khibagi paudi hojik phawbagi oina phangba ngamdri adugi mathang gi abjet asina kang khada lil changdaga tumba ngamba hunate kuki sing maru phangna muthat patai singkhai kang khada lin changba khujil da tum yuba hainari bani kang khada lin changlaga tumba ngamba hunade lilga pangkhak oiriba kuki sing maru phangna Mutatri Fawa Manipuri ing na sikna lairo haina Sisian Forum Peace Committee ki convener angom sa singkhai na phongdokre Sisian Forum Peace Committee na lalgi saithang phangdiba mitei singda haukiba metrang wadagi haunangam mating pangbagi sa tharakpo oina nga si Bisnupur district ki kumbi kendra gi manuksa na leiba pombi ko khulgi awaba tariba Imaibel sing da sana thakna polam sing mateng pangbaga mari lena mathaki wafam ase singkhai na phongdokibani singkhai na makhata na hai kuki singa saijin loner bi pombi ko khul asigi Mia da kuki sing na itattatana khatna hubagi haubadagi khullasigi miyam yamna wana leiri haiba pau Sisian Forum Peace Committee na tabadagi tengbang polam sing ase pibani hairi singkhong chingya da khundariba khullasida kuki sing na itattatana loud speaker season narga phi thongdaba wahi sing season narga law khongba hatkani tupkani haini kihanbagi thabuk chat thari haiba tare asigumba kuki sing gi karim kathai na lujadaba thawong ase Sisian Forum Peace Committee na action na lawi kang khada lil sangnaga tumba ngamba hona de kuki sing na mahu panba lilni saitolni furup asi maru phangna muthatre fawu lamdam asing na singna panba ngamloi haibasi Sisian Forum Peace Committee na thajai hairi singkhai na makhata radun hai mitei de ingna singna leijaba pamjaba furupni science amasung technology culture sports amdung sana korna bada malim gi miyam da pi khraba mitei furup ki sil inau singa lamba tawnari bani asumna chokhape gi lambi da manglum da sangsin na ba horari ba mitei furup ta lamdam asida saidang lakpa kuki singna Karna bahorokpa mitei sing tumna hatna bahona ragliba kuki sing maru phangna muthat pamathau tai lan asida maithiba dagi Manipur gi mapal sin kraba kuki sing na lamdam asida amuk halakpagi wakhal khanbiranu mifatta kuki sing lamdam asida khongda pham leite haina su makhata ki aduga aroibagi update asina singthaktagi lakna bogum tawri basi mipum khuding pena tabang hakta ngaire Hajik Manipur thokli beira ngasina maram oiga Manipur ki miyam maru oina mitei furup sing da sound saithing piba asida mipum khudimak pena daba lagle state laingak leina kuki khulai paiba khujok amana mitei gi yum kai mai thaduna manghan takhan ba mitei da nongmai kapsin dona landa ba asida Manipuri laingak na tumine yengduna leire haina loba yai sing amasung tampullaga Manipur na oiribani adubu sing dana sasan ama tamdana sasan ama sasan ani thokna khaiduk tuna mitei furup ta ot panai ba asi thataret fajit laklaga dawrabani kuki militant sing na samjarba mahiro ani minungsi leitana hat ki pa amade mioi kaya amagi mayum mai thadok tuna manghan takhan bada laingak sina kuki militant sing da kari gumba amata tawbangam da wahai basi laingak si leiribra trangna leitabra hai basini laingak na Manipuri miyam gi lanthum amade punsingak sena bigadabani amade ngahek leitana lakna bugum nongmai matan chingthaktagi kaplaktuna lakna bugum tawri basidi laingak na karisu usinadubugum action amata tawbidre thaudung asipa miyam na penadre irang asina asum sa tharpa taragadi mitei phurqwa bana pankhai lan bangam laktaba yai matamda oirakada fiam mai hauba irang ama haurakpa yai hojik kuki militant sing na asuk yamna sakti leiribasi
amuk hainarudrabasu Assam Rifles na faigak faiduna leibadagini haibasi pumnamakna khangnaraba wafamni wafamsi lengakna sukhang libani lengakna tobigataba miyamgi punsi kanba miyamgi lanthum ngak senba ase angamba sakti putoktuna thengnabasu thengna thabak tawhanningi